पाउसेद युमफम ओइबा मरो ओइबा पाउ खरा अपडेट तौजरी दोलाई धाबी प्रोजेक्ट कांखाथांग तारे PDCC लौमी सिंगिदबक यंगलगा साखिबा दोलाई धाबी प्रोजेक्ट कांखाथांग तारे चाउरबा प्रोजेक्ट अमबो माखनबद सेनबसिंग लेखा नंबरालगी मतुंगिना जेराक पियु आइना पीस एंड डेवलपमेंट कोऑर्डिनेटिंग कमिटी PDCC ने लेखा तखंगलगले हिरामसिगी मतक ngasi प्रोजेक्ट असिगी ओइना जुमदाव खुनु मपागी सेम्बल लोइसिनद्रिबा केनेल यंगसिनलुदुना PDCC की सेक्रेटरी थौदांग एमसीडे लौबी सिंगना तोंगान तोंगान बा आशा क्या लोइना खौरांग नांगाइनरकबा दोलाई धाबी विलेज प्रोजेक्ट ngasi करिगम हिरम अमत काना पीबा ngमदना लेरे प्रोजेक्ट असि जुमदाम पल्लौ मनिंग सिंग फाउदना चलिबा तालेन सोयबदगी तनेल फाउरगा लेरिबा मफम सिना प्रोजेक्ट असि इसिंग अमत फंगबा लेत्रे हिरम ग्यादा सोयबना मरम ओरगा लौमी अमदि मियामना थेंगनरिबा खुदोंग चादबा सिंग लेगांगना यंगसिनबियो चाउरवा प्रोजेक्ट असि कांखा थांग तहंदुना थंबदा सेनबा सिंग लेगांगना अथोबा मतमदा मरालगे मातुंगिना चेराक पिबियु हाइनासु लेंगा के पुनिंग सिंग सिलगले Covid-19 की चना कंगलोन थुगाइबा सिंग फागतुना फाइन थेनबगी थबक चथरे स्टेट डिजास्टर मैनेजमेंट अथॉरिटी ने Covid-19 लाइसेंस मनुंगा सिदा लाइंगाना पीरिबा चना कंगलोन सिंग थुगाइतुना मियाम तिनबा मफमदा फेस मास्क उतबा सोशल डिस्टेंसिंग आक्तबा मियाम तिनबा मफमदा तिनसित पनसिंगबा अमदे कर्फ्यू थुगाइतुना थोलुकपा मियो सिंग नेशनल डिजास्टर मैनेजमेंट एक्ट 2005 अमसों अतोपा एप्रोप्रिएट लॉ की मतुंगिना मणिपुर पुलिस डिपार्टमेंट फागतुना मखोइबो वखल तहलबा मतुंदा फाइन थेनबगी थबक चथरे ngasi sujatna kanglon sin thugaituna tholokba mi khumpuga nipan phagatuna makoidage fine oina lupa 13 chara yankai thian gi aire makhatana yekasi gi makada covid license sandoktana bathamliba laiga kisana kanglon sin thugaituna tholokba mi oisingda akanba legal action lokot kani aina manipur police ki Covid-19 nodal officer ki staff officer to IGP operation rojit irom na kodek piduna thadorakpa cherolama da phongdoragle makhatarakpa atokpa pau amadana caste census ki damak anugba data khongkatlaroi center कुमजा लिसिंग अनि तरागा मथोइदा चथकिबा सोशियो इकोनॉमिक कास्ट सेंसस की मतमदुदा खोंगतकिबा डाटा दो रजिस्ट्रार जनरल ऑफ इंडिया ना थौबु ओदना चथकिबनी अदोबो हारिबा सेंसस डाटा अदुदा टेक्निकल के ओइबा प्रॉब्लम क्या याउखि हाबिदु रजिस्ट्रार जनरल ना बेक सेना खंगले मासिगे जमदकता डाटा अदु कुइमनबना हौजकी मतमदा सिनबदा खुदोंग चारोइ दौरे आइना राज्य सभादा गवर्नमेंट फंगदोखरे Saliba kumza lising ani kun mathoida pangthukliba population census asi loiraba matamda schedule caste amsung schedule tribe ki sabsaba masing tidokane kumza lising amaga sam panjangkhai gi constitutional order adugi matungina thabok paikhat kani aina parliament da government gi maike digi phongdoke union minister Nityananda Rai na phongdoki ba matungina sessions census haiba asida schedule caste amsung schedule tribe haina akhanana constitution na parleba tribe sing ase matam gi oina amend tawusu lai मखोइदु इदौदौना हंदकी मिकोक थीबा असिदा चप चाबा मसिंग खंगथोकना होनागनि आइखे हंदकी सहिदा पाइखलिबा जनरल डिसेनियल सेंसस असिदा कास्ट सेंसस सु पाइखनना बथौरंग तौरिब्रा आइनांगला के बवांग आमके पखुंदा मिनिस्टर न वाफम बसी फंगदोकिबने कुमजा लिसिंग अनि तरागा मथोइदा पांगथोकिबा सोशियो इकोनॉमिक एंड कास्ट सेंसस अदो रूरल डेवलपमेंट मिनिस्ट्री ना सथाकिबने मदमदुगी हाउसिंग एंड अर्बन प्रॉपर्टी एलिविएशन ISUPA सु सरुक यातुना सेंसस अदो पांगथोके ISUPA na urban area singda aduga rural development ministry na khongang ki lamda caste census adu sathagi bane socio economic caste census adugi logistic amasung technical support na singba register general of india na pikhiba ngatane madugi ahanba kongal kiba caste data adu social justice and empowerment ministry da amuk pikhibani madu classification amasung categorization tawnana biginamak tane social justice and empowerment ministry na khangalak ki matungina हाउजिक लाइरिबा थाक असिदा कास्ट डेटा अदु फोंथोकपकी मथौ लाइदे आइन मिनिस्टर ना मखा ताके सहियासी को इन पाइखल कदबा सेंसस की शेड्यूल अदु तोंगान तोंगान बा स्टेक होल्डर सिंग अमदि स्टेट गवर्नमेंट सिंग का तानरबा मतुंग द सेम साबनी आनस मिनिस्टर ना मखा ताके पाइखल कदरबा सेंसस 2021 असिगी मतक द गजेट ऑफ इंडिया दा नोटिफाइड तौतना होखिबा कुमजा लिसिंग अनि तरागा मपन मार्च को निपान द फोंखराबने अदुमको कोविड-19 के तम थिरबा लाइसा दसिन मारम ओरकपदगे सेंसस की थबक थौरम पुनबक ngasi फावबा जाइथोक्तुना लागली हाना सुमागना हाउस ता फोंदोके मिनिस्टर ना मखातना फोंदोकिबदा महौसदा सेंसस की थबक थौरम सिंग पाइखतपा मतमदा खोंगलिबा डाटा से डेमोग्राफिक ता युमफम ओइबगी मथकता मियामगी एजुकेशन SB अमसुंग SD रिलीजन लैंग्वेजेस मैरिज फर्टिलिटी डिसेबिलिटी ऑक्युपेशन अमसुंग माइग्रेशन सिंगबा तोंगा तोंगानबा सोशियो इकोनॉमिक पैरामीटर सिंग asisu कौंसिल आइखे समुद्र की अवांग इथकना आंध्र प्रदेश की खुंगंग अमगी जुम दुकान सिंह लाक्सनख्रे
Andhra Pradesh ki is Godavari district manung sana laiba Antarvedi village da khangautuna samudra gi awang bi ita khawraktuna jumma made dokan ke ising thumjin khibadagi miyam da ka hen awaba amadi mi paiba pongnare awang bi thak sing aduna samudra mapan da taba khunggang adugi building amasa dukan sing da chawna bang ata mayong nan khre aire leptara wangkala khiba samudra gi ithak sing aduna samudra mapan da leba khunggang adugi anemba mafam sing da ising isau ka hen thogalagani hanasu khoncha sing mi paiba pongnare Antarvedi temple manakta laiba Meoi sina phongdora kiba matungina samudragi awang pe ithatna jumlak da sangchi laktuna handaki asigumba amang ata thokan ba amadi miyamda mi paiba pokhan bagi thautok mamang thakta amukta thokhidre malem yoina ising nongsit ki ahong bak kaya mayung narakpana maram oiduna samudra mapal paring da khundare ba Meoi sing da chawna chaitheng pirakani haina environmentalist sing da warning tawring cherakta samudragi awang pe ithangna khodong chandaba ki thawong ado mayung narakhebani haina mafam adu ki miyamna agency da phongdongna ke Saliba sayol asi angan basarukta Intergovernmental Panel on Climate Change IPCC ki report amada malem ki honglak diba ising nongsit ki saitheng India da su chawno kodong tinangai wailakani amade samudra gi imai asum hengkalak liba asina saliba sahi cha asi ki losilak pa matam adu aida leba kasege samudra mapan dalaiba sahar taragani thoi ising ki role nung talai khragan hana predict tawbas lai khrabane IPCC ki report adu de jumpham poidu nasa na chathaki ba analysis amada India ge India ki wana Mumbai, Chennai, Kochi, amasung Visakhapatnam na chingba maruiba sahar sing jauna India ki tongan ba sahar sing da samudra ki imai wangkalak pa asina maram oraga paksan na ising ki role nungda lukhigani aiba wafam bangjau na pangtokhrabane NASA ki analysis aduna makata na ising nongsit ki ahong balak pa asina maram oiduna chatliba sahiza asilo chalak pa adu haida malem ki samudra mapan laiba sahar ayamba jamdrabada phut ahum lom luba ising ki role nungda lukhragani aina su pangtokhibane Malem goina ising ki imai henggalak li basang asidaki Asia Mades ta henggalak pagi sang na kumang choksin basu heli aire mausa sahi chamba ki munung da samudra ki imai henggalak ki bagi sang adu ausiki matam da sahi taruk tagi mapan phawba ki munung da uba phanglagane harba fibam basi kumja lising ani yangkai phawba ki munung da miyam ki tarang na uragani hana report adu da phangdoke makha tarakpa atopa pau amadana Ethiopia ki citizen khudima khulai paikhatuna lan changna da balai na khangan khre Ethiopia ki Tigre lamdamda lainga ki lan missing amasung resurgent force ani ki marakta lan kansila ki baga loinena resurgent sing adu khongho amukta matam puna baki wenda tumna lochana na pandamda laiba ka dugi pangal sakti leinaba ana ayek amri mimana dra basing natana Meoi khudimak tholok to khulai paikhana da badi military ki mating pangna na baka khotkre Nobel Peace Prize winner am oriba Ethiopia ki Prime Minister Abiy Ahmed laiba ka dugi Meoi million chama taragi manung dagi ason ana sing khaidokra kana mai paibang hamba mi khudengmak lainga ki lanmi ki mateng pangdura resurgence sing adu ki matakta akan ba lan changchen gadabani aina lauthoki bani harba lan adu sayul khrakha ki manung daloisina na basumhan akan ba wafam khangan ke lainga ki lanmi amsu irang hauri ba lalulup adu ki marakta sathariba akiba phanglaba fighting adu haujik di taikre lamdam dagi hendokna jumthang dari ba atai mafam sing dasu akan ba lan sadharakle Africa Mahadesh ki ani suba khwaidi ki missing jambal libak weriba Ethiopia majet tana ka hiba tarabade Africa lamdam gi maru iba mafum kya da su santi laina hingba jaraktabagi thak yawrakani aina panare sahi jagi jun thada Ethiopia government masa mathantagi wana lauthoki basis pyar ki thawng ado ngarang lebak pupun mitta lan gi wafum hawdor ki bagaloina losin ki bane DIPR gi post humpuga mari gi pham kaure Directorate of Information and Public Relations DIPR ki class 3 amasung 4 ki tongan ba direct recruitment ki post humpuga mari kaure haglaba posting adude reporter mapan information assistant mafan journalist ama wifi load ki translator ama assistant cinema operator ama artist ama photograph mafan data entry operator ama LDC taraga mari office assistant ama driver of grade 4 ki post taraga mari ne Pamsing asi pamba Meoi sing website www.diprmainrecruitment.com da janglaga online da register to bayagane application ki form adu da piri bakalam sing da mapung phanaman silaba matungda examination fee amasung mathau ta ba se sang sing August ki 38 phawba ki manung da upload tawrak na bakhangalakle Nagalamrom da veterinary saklenbo tourist home ni haijalga se lok thoklamle club sing Haukiba English ani taragane thoida ki lising ani taraga taret phawbuki matamda Hairok part 2 veterinary hospital ki building pomapam sadaba amada sajalaga tourist home ne ajinun asoba senpham amalana lokthok lampa club sing na thengnare Hairok part 2 thoksom laikai ki mipun sang da club mari haibachi haibadi thoksom laikai jot club TLYC Eastern Blooming Club EPC
Nongpok Youth Development Association NNYDA amri Divine Nongpok Ningthau Youth Club DNNYC gi thaupo basing jawna pangthokpa paugi mifam amada NNYDA gi Joint Secretary Laisram Milan Namathake wafam ase pangdokibane Milan Namakata na hai hokiba sahi lising ani taraga ni panta thawai khraba CSC Airoki building ase gi bil ama Englishing ani taraga mapanda kaithokre ani media gi thongda Airoki club kharana haibirakpa asi yamda laibak phai kaithokhiba sanpam hasi gi matang da mari leinaba Department ki Meoi sing amadi sel kaithoklam leba contractor atugi mathakta afaba thabak tawbening ba Airoki club organization lanai Meoi khutimak punda khosamnaraga asumba thithok minnasi amade ain gi mating logduna chenar ba Meoi sing serak pihanje Club sing asina makata na thigat lubada hokiba English sing ani taraga ni thodi ki sing ani tara taret ke Mars ta phaba ki manung da toramba fact finding khara su thengnare arudna melan na makata na ai Hairok wado mai lekai polo ground asi lanai Meoi makiming da pata pansilaga police station chana na ba yenthok lamde Masigi matakta miyam gini haina leramba marriage home ama loinana NGO amana miyam gi damak sabiramba Sanjeng room amazong police station onthok lamba club sin na thegalo bada thengnare Makata na Hairok higher secondary school gi hanagi cycle set amabo auditorium hall ni hajilaga chawkra basen pam ambalang thok lamba su thengnare loinana atopa sareba building sing adusu section account gi sanadaba mawngda quality maintain tawdana saramba thengnare Hairok ward to veterinary hospital gi building suma fam chadaba amada sajilaga tourist home ni ajundana aso basen pam amalana lakthok lamba club sing na thengnare Arba fact finding sing asi Hairok iramdam asi gi sokhat ba pamlaba club sing gi naharul sing thok piraktuna asumba asing badu puthok minatuna afaba khunai am siamna na ba hona minarasi ana sumilan na pawgi mifam adu pyam gi apel tawkhe Paugi mifam adu da club mari gi atai thawbu basing su saru yakhe mafau dam da gi purakpa ising gi pipe kai pa da gi khunja sing mi pai na khre mafau dam da gi imphal es ke lamlai kendra gi marung chanda leiba takel kolki tensit sing da sagalipa water supply scheme ase Yaunara ba purakhiba ising gi asoba pipe ngasi ayupung mapan rop taba matamda kanghu singjin khonau khema jingkhong manaki police outpost kanang naba Mafamda pipe kai pada isau thok pada khunja sing mi paina khre aire khema chingda taner hotlaga purakpa ising gi asoba pipe ase ngasi ayu kairak pada kanghu singjin khonau khema jingkhong bayada laiba khaidem Dhananjoy amade swachandra ani gi jumda ising gi iselization pada gi jum ase center ke tawke Agai ba pipe tagi ka thorpa ising da takhel kul gi lapuk amade kanghu singjin khonau gi lapuk ta tasin pada gi lapuk khara ising da thumjan khre ising gi pipe kai ba adu da lambi mathak ta turel gi chen kum chen pada ki miyam da satok sachin taw bada apan bawai ke Meoi kharana di kumai kum da yang nakhi bawo sit ta pada ki mari leina pa department ki Meoi sik lak tu ngasi nongthel pung amaga makharum ta pa matam da akai ba ising pipe atu manjan ke pan baja badi ngasi mafau tam da gi tharak le ising asina takhel gi tenset ching da sagat liba water supply scheme asida ahan ba trial oil na tharak pani water supply scheme asida ising asi sengtok loba matung da makhata na Impal East amade Impal West ki mafam sin da thakna ba afaba ising pangan gadori bane ngasi mafau dam dagi ising tharak pada pipe kai ba asi tha khan thaba makhal ising pipe puna da pipe sin na badagi kai bu oigani haina tha janare nagalamrom da BJP dagi Congress da Meoi ani changlakre BJP Thobal Block Mandal gi President ki Thawpuramba KS Manglom amade Mandal gi Executive Member inau ngasi Indian National Congress da changlak pada ngasi Congress ba panda okpa gi thoroma ba pang thokre ngasi okpa gi thoroma da MPCC Interim President Loken Fondoki bada BJP Party bo thajapadagi Congress Party de jaruk kadaba kaya ama BJP Party bo thajapadagi Congress Party de jaruk kadaba kaya ama oknana ba thorang la kadoriba Assembly session gi matung da mathang paikalagani ana fondoke Mana makata na fondoki bada Thawal BJP Mandal gi President jawpada natana lagai balising ani kunitoi de pangthok kadurba Assembly mikal dade Thawal district ki kendra tara gi manuda kendra tara natraba suma pande songsoi choi dana Congress ta set pangani aina fondoke Atopa pau amatana Himachal Pradesh ta landslide na sekiba masing tara ga manga sukre Himachal Pradesh ta landslide na sekiba masing tara manga sore manga ki haksang phangle sekiba sing asi ambara Kenur district tagine aire Thawdok thokam da Minister masamak chatuna yengchen khre thawdok adu President Ramnath Kovind na thamoi songna nungai taba phongdokre loinana CM Berbadra na piba ya pamateng panamak Leikhidre bagi imung puna pakta pigani aikhre Hauzik NDRF amadi SDRF na bikan bagi thabak chatari Afghan da Taliban na civil lising ama khre Afghanistan da mamang thadagi na hauzik phawda Taliban fighters na Meoi lising ama hena khre Province kunthra gamari leibagi manungda province tara Taliban na capture tawkhre Hauzik so Afghan landmi sing da Taliban sing takhai na panong taktagi air strike jauna
akan ba attack sathari hana agency ki pauna aire maragasi da housing hack ki mamang da phangki ba pauda Manipur da ngasi Meoi chatruk humbutra tarit Covid-19 positive boy ba thengna kre loinana laisat asida ki mi mapan da Leikhidre ngasi Leikhidre ba khoi mapan asi tharaga Covid-19 da chen ki ba Manipur gi apun ba masing lising amaga chatruk marfu ga hum da Oikhre aroi ba content sing asi ki maroi ba pau khara asi ba pau dam jari ba Manipur local news YouTube channel amade Facebook page asida gi yengbiri bu puna makpa thaga sari channel asina tom da kanara badi subscribe to video na subscribe to video loinana like and share to so ka be gnu pula makpo amuka na thaga sari